Reserve forest land occupy toksinba yaroi haina state government na lauthorakpagi mayokta kuki singbu mirai bire haiduna kuki student organization na CRPC 144 ga thingba thugaiduna case ona luchinglaga ngasi more churachandpur kangkokpi amadi atai district singda peaceful rally ama chatnaba hotnarakpada police ki maikaidagi rally edu laksinaba hotnarubada police amadi rally chatliba miyamgi marakta irang thokre thogdogasi churachandpur amadi kangkokpi da thokhibani police ki maikaidagi yamlaba miyam adu butan khainaba hotnabada tear gas cell kaya kapki loinana rally chatliba yamlaba miyam nasu police ki maikaida nungna chingba kaya langsilakibani thogdog aduda miyoi kaya ama asok apan nangkhre